Friends hojik tawriba Middle East tawriba Iran Israel amadi USA gi war se hojik tawriba mong sida hana hoigi lanchi horoko matam da military gi side tamaroin army adagi moigi force singi madugi mafam sing hai tare ko military gi mafam sing da yamba strike tawro maneba adubu hojikan se adugi film do electre habadi ngrang han se kano Israel gi side gi Tehran da laiba Tehran gi university de strike tawroga university gi professor khara su lai khidre aduga satra khara masu lai khidre bagi media report su adugi pau du masu palle ko aduna hojik lai ba condition sida de civilian gi mafam se masido na yamba strike down na hai tare war gi magi international law ka do adu kem to follow tau de ba hojik tawri film sida hai tare ko aduga hojik gi university amadi institution sing de strike tau ba hobase Israel gi side ta gi ho hibine habadi han bagi kano gi lanchi ho nu mita so Iran gi school lama de strike taro ga angang chama ga humpu manga de media khara dan sama ga humdra hai ko adumaina nupi masang aktam ba school lama du su angang sing adumaina si ke bagi paw leire aduga madugi matung de hoju phawbada Iran manung de school de strike taro ga school thugairi se chani khara hele adumaina hai ko chahum yodure exact masing de mathang ge da update tawjara ge du chani hele ne media sing da adumaina palle haidi ayam school nga te institution nga to oi doine ba aduna hoji laiba condition sida di koigi military nga ta ina lan taw gani habigi film do elected go sopa do sudum koigi civilian sing da adigi residential kano sing da yum sing da adumaina strike tawra misam kaya ma so halle aduga si residential area de strike taw ba se Israel na Iran da taw khakna ti Iran na sudum khut han ba retaliation oina Israel gi mafum kaya da koigi praja gi hai tare ko civilian ge yum kya thugaira ga dagi misam kaya dum si ba su yaw ke haidi nakalani makki si ba hai tare ne aduga hojik laiba condition sida university se koigi Iran da laiba Tehran University de Israel ne strike taw se si yamna Iran gi side gi yamna nuai ta ba di sounding go phongdokre ko aduga masigi retaliation oina tongan be Gulf country da laiba US amasung Israel ga mari lena ba university ani amadusu Iran ne strike tawra ga dumaini hit tawre habagi pawsu media sing di yawre aduga hojik Iran gi side gi hairi se sumain hai koigi USA da makoina warning ama tawre ba moina hairi Iran hairi se hayengi March ki date 30 gi nungthin gi pung baro phawgi manungda Tehran University de Israel strike taw giba se sigi kaigumba lal le heba wafam se USA gi side gi hairak tragadi region sida leiriba hebadi koigi kano Middle East mogi university USA gi kharasu leiba male ba duga Israel da leiba university khuding mak se sigi si hayeng phawgi manungda USA na sengdorak tragadi lal le heba moina apologize taw tragadi Iran gi side gi adumaina strike tawroga mi university khuding mak si thugairan heba pawdu masu adumaina su yawre ko adugi pawdu ma leire aduga atop amana yamna nungai taba thodo amane khoi media kamu se journalist adagi media kamu siti war gi matam da suma khoi se dum attend tawe ba ko khoi gi role yam chawe ba adi tawri ba thoi ba mayam se praja da public da prithvi da paw pi thopa gi thabak se moina tawro pani na aduna khoi gi war gi matam da media sing moi si konsin ba gi moi si kanbi ba gi hai tare ko moi gi protection taw ba gi lo khara su dum leiba jani da adu khoi na khoi lebak thiba mana kai no har kan da war gi manung da media khoi digi yamna si ba se khoi Israel na hat pa se sina khoi digi hele na hojik modern warfare da hai tare Israel na media kamu hat pa journalist kamu hat pa se sina hele na dumaina me hojik adu pausing da hainare ko kyam yamna ko Israel gi side gi media kamu si hat ki ga kan da Gaza gi war manung da 2023 da hogi ba Gaza gi war se sida Israel na Gaza manung da journalist 274 journalist hat ki ba ko sim lai aduga makoina hani ba se mo intentionally hat ni haidi soiba da gi natte ko haidi moina pause lowri hede kai gumba Israel da sopa paw lowraga di adugi singde intentionally moi dum strike tawraga hat li hayeba adagi ngasi makso Lebanon manung da so Lebanon manung da hogi Israel ne strike tawraga mapam khara kaiba toiba da mi siba mafam da paw lowri ngeda Lebanon gi journalist ahum mo so strike tawraga direct adum strike tawraga hat khrebo ko ngasi se Lebanon gi side ta aduna hojik tawriba war si da kemta hogi rule of law hai tare ko international law adagi kemta adugi potu lai tabini ko mai ma ngam ngam hatok na bini ko aduga khodimak sigi horofam se ta sembagi di ayamba maximum hai tare ko ayamba dum Israel gi side gi an ba hawe baduga Iran namuka retaliation dawbani masen Iran mi changchang gi wana te ko lan hawo su dum Israel gi side gi hawe du journalist hat Israel gi side gi hawe adu angang hat pa so hai tare ko school gi student hat bukhat pasudum andaki lan sida first day da 20th February da hoki we sida Iran gi school lama da dumaini strike taroga angang sing hat pasu hoki ne aduga atop amana hojik se war si amda kuida sangsil le haidi thamu phajil le hai tare ko aduna Israel manung dusum hogi praja civilian mayam se taseng yam war of zani da haidi ayam mana dum war si hobu numit gi moi se bankar manung da bomb shelter da lerak pani na moi punchi ji gyan men ta da film da la yadana aduna ngasi ngarang si kogi Tel Aviv to su praja sing hauraga hojik kogi Israel gi
ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯧꯔꯒ ꯂꯥꯟꯁꯦ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯌꯨ.ꯑꯦꯁ.ꯀꯤ ꯃꯐꯝꯗꯁꯨ ꯉꯁꯤ ꯄꯨꯟꯅ ꯃꯐꯝ 3,000 ꯍꯦꯟꯕꯗ 8 ꯃꯤꯂꯤꯌꯟ ꯍꯥꯏꯗꯤꯀꯣ ꯃꯤꯂꯤꯌꯟ 9ꯃꯨꯛ ꯌꯨ.ꯑꯦꯁ.ꯒꯤ ꯄ꯭ꯔꯖꯥꯁꯤꯡꯉꯁꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯋꯥꯔꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯑꯗꯨꯒ ꯏꯚꯟ ꯗꯣꯅꯥꯜड ꯇ꯭ꯔꯝꯞ ꯐꯥꯎꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯝꯗꯒꯤ ꯊꯥꯗꯣꯛꯀꯗꯧꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯇꯦꯁ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯉꯁꯤꯁꯦ ꯋꯥꯔꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄꯁꯨ ꯍꯧꯔꯦꯕꯀꯣ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯋꯥꯔꯁꯤ ꯁꯥꯡꯗꯣꯛꯏ ꯃꯇꯤꯛ ꯌꯨ.ꯑꯦꯁ.ꯁꯦꯗ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯀꯅꯦꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯃꯥ ꯋꯥꯔꯁꯤ ꯂꯣꯏꯗꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯤꯡ ꯐꯪꯕꯁꯨ ꯉꯝꯗꯕ ꯑꯗꯒꯤ ꯋꯥꯔꯁꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯌꯥꯝꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯁꯤ ꯇꯁꯦꯡꯕꯗꯤ ꯀꯣꯛ ꯌꯥꯝ ꯁꯥꯕ ꯃꯇꯝꯅꯤꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯅ ꯋꯥꯔꯁꯤ ꯂꯣꯏꯅꯤꯡꯗꯕ ꯑꯗꯩ ꯄ꯭ꯔꯖꯥꯅ ꯑꯃꯨꯛꯀ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇ ꯂꯣꯏꯅꯤꯡꯗꯕ ꯍꯥꯏꯁꯦ ꯄ꯭ꯔꯖꯥ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯋꯥꯔꯤꯅꯤꯀꯣ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦꯕ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯑꯃꯨꯛꯀ ꯋꯥꯔꯁꯤ ꯂꯣꯏꯗꯕ ꯌꯥꯗꯦꯅ ꯑꯃꯨꯛꯀ ꯄ꯭ꯔꯣꯇꯦꯁ ꯀꯩꯀꯥ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯔꯛꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯃꯣꯏꯒꯤ ꯀꯩꯝꯇꯁꯨ ꯑꯦꯝꯁꯨ ꯑꯝꯇ ꯐꯪꯕ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯏꯔꯥꯟꯒꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯑꯀꯟꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯑꯗꯨꯝ ꯕꯤꯜꯗꯤꯡ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯅꯨꯡꯗ ꯅꯟꯁꯤꯜꯂꯒ ꯂꯩꯈꯤꯕꯀꯣ ꯍꯧꯖꯤꯛꯄꯨ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯃꯦꯗꯤꯌꯥꯁꯤꯡꯗ ꯄꯜꯂꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯏꯖꯔꯦꯜꯗꯁꯨ ꯌꯥꯝꯅ ꯀꯟꯕ ꯉꯁꯤꯁꯦ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯏꯖꯔꯦꯜꯗ ꯂꯩꯕ ꯃꯣꯏꯒꯤ ꯋꯤꯄꯟ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗꯨꯁꯨ ꯃꯤꯁꯥꯏꯜ ꯍꯤꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯝꯄ꯭ꯂꯤꯠ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯍꯧꯖꯤꯛ ꯐꯣꯡꯅꯔꯦꯀꯣ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯁꯣꯛꯄꯒꯤꯗꯤ ꯏꯔꯥꯟꯁꯨ ꯑꯗꯨꯝ ꯁꯣꯛꯏ ꯏꯖꯔꯦꯜꯁꯨ ꯁꯣꯛꯏꯀꯣ ꯑꯗꯨꯒ ꯁꯤꯕꯒꯤ ꯃꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯁꯤꯗꯤ ꯏꯔꯥꯟꯗ ꯃꯤ ꯄ꯭ꯔꯖꯥ 2 ꯈꯔ ꯍꯦꯟꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟ ꯃꯅꯨꯡꯗ ꯁꯤꯔꯤꯁꯦ ꯑꯗꯨꯒ ꯏꯖꯔꯦꯜꯒꯤ ꯃꯅꯨꯡꯗꯗꯤ ꯃꯣꯏ ꯑꯗꯨꯝ 20-30 ꯃꯨꯛꯇ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯁꯤꯕꯒꯤ ꯃꯁꯤꯡꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯑꯦꯅꯥꯂꯤꯁ ꯃꯌꯥꯝꯅꯗꯤ ꯃꯗꯨ ꯃꯈꯣꯏꯅ ꯀꯥꯎꯟ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯅꯌꯥꯝꯅ ꯍꯦꯟꯒꯅꯤ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯍꯩꯗꯣꯛꯇꯕꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯔꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯁꯥꯏꯠꯇꯒꯤ ꯃꯣꯏꯁꯤ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯇꯧꯔꯒ ꯏꯔꯥꯟ ꯃꯅꯨꯡꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯤ ꯌꯨ.ꯑꯦꯁ ꯐꯣꯔꯁ ꯃꯈꯩ ꯒ꯭ꯔꯥꯎꯟꯗ ꯊꯥꯖꯤꯜꯂꯒ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯇ꯭ꯔꯝꯞꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯍꯥꯏꯌꯦꯕꯀோ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯄꯣꯠ ꯑꯃ ꯇ꯭ꯔꯝꯞꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯗ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯌꯥꯗꯕꯅꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐꯣꯔꯁꯁꯦ ꯑꯁꯤ ꯏꯔꯥꯟ ꯃꯅꯨꯡꯗ ꯊꯥꯖꯤꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛꯀ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯛꯏꯁꯤꯅ ꯅꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐꯣꯔꯁꯇꯨ ꯌꯥꯝ ꯊꯦꯡꯃꯜꯂꯕꯅꯦ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯊꯥꯕꯤꯔꯣ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯗꯣ ꯅꯣꯏ ꯃꯣꯏꯒꯤ ꯐꯣꯔꯁ ꯃꯌꯥꯝꯗꯨꯒꯤ ꯀꯣꯐꯤꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯔꯦ ꯀꯥꯏꯅ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊ꯭ꯔꯤꯇꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟꯁꯤ ꯇꯧꯈ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯃꯁꯤꯁꯤꯃꯗꯤ ꯁꯣꯏꯗꯕꯤ ꯑꯗꯨꯝ ꯑꯅꯤꯃꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯁꯤꯒꯅꯤꯀோ ꯇꯧꯕꯇꯕꯨ ꯌꯨ.ꯑꯦꯁ.ꯀꯤ ꯐꯣꯔꯁ ꯃꯈꯩꯗꯤ ꯍꯤꯡꯅ ꯍꯟꯒꯗꯧ ꯃꯥꯟꯗꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯃꯦꯗꯤꯌꯥ ꯑꯦꯅꯥꯂꯤꯁ ꯃꯌꯥꯝꯗꯁꯨ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯅꯤꯀꯣ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯇꯧꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯟꯒꯤ ꯌꯥꯝ ꯊꯤꯅ ꯂꯣꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯗꯨꯕꯥꯏꯒꯤ ꯃꯐꯝꯗꯁꯨ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯏꯀꯣ ꯁꯥꯎꯗꯤꯒꯤ ꯃꯐꯝꯗꯁꯨ ꯀꯥꯞꯁꯤꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯕꯍꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯕꯍꯔꯦꯟ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁ ꯀꯟꯅ ꯇꯧꯔꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯔꯀꯥꯔꯅ ꯌꯨ.ꯑꯦꯁ.ꯑꯦꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯄ꯭ꯔꯖꯥꯅ ꯍꯧꯖꯤꯛ ꯀꯟꯅ ꯃꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯑꯗꯨꯒ ꯃꯦꯗꯤꯌꯥ ꯈꯔꯗꯗꯤ ꯃꯣꯏꯒꯤ ꯕꯍꯔꯦꯟ ꯁꯔꯀꯥꯔꯒꯤ ꯃꯣꯏꯒꯤ ꯂꯤꯗꯔꯁ ꯈꯔ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯕꯍꯔꯦꯟꯗꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯀꯩꯒꯨꯝꯕ ꯄ꯭ꯔꯖꯥꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯒꯗꯤ ꯏꯔꯥꯟꯒ ꯑꯗꯨꯝ ꯃꯣꯏ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯅ ꯕꯍꯔꯦꯟꯒꯤ ꯄꯥꯕ꯭ꯂꯤꯛꯁꯦ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯦ ꯃꯣꯏꯅ ꯉꯝꯂꯛꯇꯕꯗꯒꯤ ꯖꯣꯔꯗꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯖꯣꯔꯗꯟꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯨ ꯀꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁꯁꯤ ꯀꯟꯅ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯍꯔꯦꯟ ꯃꯅꯨꯡꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯗ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ